Mijing tabir khoi pun wakpu image TV na taram na okshob galo na Brajesh Kumar na khurumjari ngasigi maroi ba pauda RIMS ki doctor Puram bagi mayokta wakat khongjang changsin kre Tara suba Ayurveda de thorom pangthokre Aryan Theater gi Marpudra Shuba Common Palan thorom pangthokre Loinana Kolkata da nongkan na subadagi ising isaw thoktuna miyoy nifan sire Mapungoy po lobirasi Mathok toriba RIMS ki doctor amabu patient party na khut thakibagi mayokta Dr. Singh na nomagi chintha leplaga wakat mifam phamduna khongjang changsin kre Khongjang adu Indian Medical Association Manipur branch na sinduna association asigi Lamphel da leiba office mamang da chathakibani Lengak amadi lanai hospital singda mathok tauba doctor staff amadi medical mahiroi sing yauna chathakiba khongjang aduga mari leinana Indian Medical Association Manipur State Branch ki secretary Dr. Soram Gautam na phongdok kibada handak tha khara asida RIMS da tho ningdab thodok kya ama thokiba adu Doctor nurse khaktagi maral nate thodok sing aduda laikidaba singi wafamda imagi maikai dagi su awaba sarugyari amaromda asoiba haibasi doctor amatana pamba nate maram asina karigumba asoiba ma laibada fashion party na doctor singda khut hekta thabagi thabak asi tawbigano madugi mahut Lairiba authorities singa wari sanaduna solution pubirau loinana authorities singna su problem ama lakpada doctor amadi staff singda inthokpagi mahutta lawpham thokpa thodang lawbiu amadi handak state asida thokliba thodok asi makha tana thoktanaba lengaki maikai dagisu mathauta ba thabak sing lokhat piu haiki Moina control to banatamnina RIMS ki di moigi direct incident thokpanina moigi tamoa hana teachers and medical officers association na moina lepagi moigi association na moi decision laujabani ado aina tabadati director ga wari sana mutungda moisu andokpagi khongjang changjalli na tai do akoi IMA su mayam da dum wahan ningde akoi ju yaringe thuna handokna ba tawni mayam khanari na gaina thamja Ising saudringaida lengakna ising saubadagi ngak thoknanaba thabak hana paikhat piu ising chawba matungda relief material piba turel torban menba sina praja miyam gi awaba kohan bangamloi haina wawai kendragi NPP gi intending candidate oiriba mayangbam ranjitna phongdokre wafam sing asi Thawal district ki manungchana leiba mayang Imphal maibam mamang lekai da tha asigi haukiba numit kharani gi mamang da khanghodana Tholakkiba ising isauna maram oiraga wabgai kendrada sohallaba mafam singda nongbada changdaba yadraba potlam sing yenthokpaga mari leinana phongdokhibani mahakna makha taraduna praja singna turel longnamban mayada yum sajinba ingkhol koibana singba kaya torakpana maram oiraga turel longnamban mapangal sohlaknaba maram oi phajaba yum sagani haibadi khanga ising chenanaba iram naladi semdaba masi tawbigano praja mayamna su gyan tabiu mamang ngaida churamba nong dagi hojik churiba nong na hena chuba nate khetnaba karisu leite haina phongdokhi ngasgi pot chei yenthokpagi thorom aduda NPP youth nongthombam Vidyarani amadi kendra sigi meyoi kayana saruk yakhi India da hana Chatnaramba Goods and Services Tax GST Sing Hanta Handuna Nauna Semlaba Next Generation GST Chatnaragani Haina Prime Minister Narendra Modi na Gang Lauthokre Haina Rajya Sabha ki MP Maharaj Laishyam Basana Zawwana Phongdrokli Wafam Singasi Nitepat to Tekta Labor Tambal Sanglen the Pangtokhiba Pawgim from Amada Phongdokhibani Mifam Aduda Mahak Makha Taraduna Laibak Asida Hana 5%, 12%, 18%, amadi 28% haina slab mari thokna chatnaramba taxing 5% amadi 18% slab anida hanthanba
खक नतना नोंगमद चंद्रब याद्रब पोलम क्या GST फ्री ओइरगनी हाइरिबा रिफॉर्म असि मपुंग ओइना ग्रोसरी आइटम सिंग मेडिकल ऑटोमोबाइल इलेक्ट्रॉनिक्स अमदी अतई पोलम कयादा चटनरगनी अमदी हाइरिबा खोंथांग असिना लेबाक असिदा कारबार तौरिबा सिंग अमदी मिसम प्रजा मियाम की मरक्ता हेना अचेत मरी थंबखक नतना पोट लेबा अमदी पोथोक पुथोकपगी चांग हेंगत हनबा ngamgani masina thabak phangdana lairiba myoi kya busu thabak piba ngamlagani haiki loinana India ase maromdom lepsa bagamba leba ama oinan labagi pandamda atop lebak singdagi pot leiba leptuna lebak asida sajaba puthokchaba polam sing tamak miyamna sinnanaba prime minister na lebak miyamda khangan ki haina phongdoki masina lebak asibu malemgi economy da yengba matamda ahum suba tarakpa yabgi achoba thajaba lei amadi kumda lising aniga chupna nifutare ta pandam thamliba viksit bharat ki manglan busu hena mai pahananbagi masak ama oiri haibo opam sing phongdok khibaga loinana state asida hojik thokliba rims ki wathok asi athuba matamda loisinanaba amadi matung amuk hanna thoktananaba mari leinaba sing unaduna mahaki oiba thakta wari sanargani hansu phongdokhi India ma to tam phona bada sana sagi kolom sing sunaba thopa nigi bapa ta ba si am maru oi hadun ba bi address di am kaduna thambi aduna kitang ai niam da pagi hagi kolom seram mayam ma da GST step under gi ba dom ya sumata kitang ai da bore le kitang khamjani Nakalamoromda mifam aduda saruk yakiba party asigi spokesperson oiriba moirangthem Asni Kumarna Paumi Singna hangba wahang gi pakum pirduna hairiba khongthang asi leibak asida leiriba apikpadagi haurga achauba phawbagi business tawriba singi chada 85% na yaduna leibak miyamgi yaifanaba lengak asina achauba daita puduna paikhatlakpa khongthang amani masida opposition party singna yaningdaba phongdokpa haibasi mahusani adu hairiba khongthang asi leibak asibu hena khongjal yangna chokot lambida changsinnanabagi khongthang amani haina makhataki National Institute of Technology NIT Manipur gi Taranithoi Shuba Annual Convocation Program hayang September 13 da Palace Compound laiba City Convention Center da pangthok lagani convocation asi pangthok nanaba khudingmak sem saba loire haina NIT Manipur gi Director Professor DB Allen Soma Juluna khangalakli wafam singasi langol laiba National Institute of Technology Manipur gi Conference Hall da pangthok kiba pawgi pham amada NIT Manipur gi Director na makha taraduna hai hayeng pangthok kadaba convocation program asida tongan ba discipline gi punna mahiroi chaniga marifudra manga da degree certificate sing khusinagani BTech ki mahiroi chaniga chupna ahum MTech ki mahiroi kunthra manga MC ki mahiroi contractorate amadi PhD tawriba mioi kun punna mahiroi chaniga marifudra manga da degree certificate asi pigidabani haike I'm happy to share that this year 295 students are receiving degrees in different disciplines and programs. 20 PhD degrees, 37 MSc degrees in the areas of mathematics, physics, chemistry, and 35 MTech degrees and 203 undergraduate degrees that Nakalamoromda pawgifam aduga mari leinana NIT Manipur gi Registrar KH Tombana hai afaba mahiroi ama puthokpada oja singi thodang yam shawi amadi oja singi chawrba dedication na ngasi afaba mahiroi puthokpa ngamlibani haiki loinana hayengi thoram asida Manipur gi Governor Ajay Kumar Bhala Nalco gi CMD oiramba hojikna National Institute of Technology Manipur Board of Governors ki chairperson oiba Bajrang Lal Bagrana thoram asigi athoy methunglen amadi thoram mapu oigani haiki
Directorate of Ayush amadi National Ayush Mission Manipur anina sinduna tarasuba Ayurveda degi thorom asi pangthokri Ayurveda for Peoples and Planet haiba thimda Chimirong da leiba classic grande da pangthokpa thorom aduda Health Special Secretary Kengu Juringla amadi Ayush ki Director Dr. A.K. Lokendrona thorom Mapu Singh oina saruk yaki thorom aduga mari leinana Health Special Secretary Kengu Juringla na phongdok kibada Kanagumba Mui Ama Hakchang Fana Amadi Nada Yektana Tamnaba Honabada Ayurvedana Loriba Tautang Asi Asukimatik Yami Loyana Manipur Asi Mahosana Medicinal Plant Marangkain Hoba Mapam Amasu Oibana Ayuski Lamdadi Kwadi Kumang Yangna Sanchinba Ngambalam Ama Oiri Maram Asina Miyamasu Ayuski Lam Asibu Hena Tazaba Tamduna Masibu Hena Chakot Hananaba Honabada Honaba Matautai Loinana Department ki Maikay su Ayush ki layang pathap asibu hena miyam da kangan nanaba health camp amadi awareness kaya su pangthokli haike Bharat Sinbathungna Sewa Parwagi Saruk Ama Oina Nation First at the Rate of 75 campaign Haiba Khongjangi Makasa Tharakpo Oina Ngasi Pangthokiba Sewa Parwagi Thoromda Zafo Village ki Chief W Heman Singh Monsang DFO Chandel Dr. and Munal Maitei Pesi Digi Staff Singh Kungi Kunja Singh Amadi Forest ki Staff Singh Su Saruk Yaki Ngasi Humni Suba Numit Oina Pangthokliba Nation First at the rate of 75 campaign ga mai lenana Dr. N Munal Maitei DFO Chandel na hai kibada sewa farwa asi laibak asigi mipung khuding yausinduna thamoi sengna kathokpaga loinana Bharat na ningkha tamlakpagi chahi chama surakpa haibadi sok lising aniga subna nifutare ta prithibhi ki khwaidagi chaukhatpa laiba ama oinanaba pangthokpa campaign ni thorang asibo mai pak Hanbada Sarkar Khaktana Gamluidabana Kul Singhi Praja Singh Civil Society Singh Na Singh Abadi Sarkar Gi Mihut Singh Punna Hotnaba Changi Ngasigi Zaphogi Kunja Singh Kulgi Ising Laufomgi Akoibada Uchara Singh Thaba Haibasi Yamna Artha Leiba Amani Chandelda Ningtham Tha Hek Changlakpadagi Kul Ayambana Ising Phangdabagi Awaba Mayok Nei Maram Asina Isingbu Yoksi Hairabadi Aikoina Akoibada uwa thajinba amasung mahusagi haujaramba usingbu kanminasi haina Dr. N Munal na tinkiba miyamda appeal sutoki ICDS project Imphal is one nation first at the rate of 75 campaign manungsan na Saksham Anganwari and Posan 2.0 gi makhada Viksit Bharat Viksit Manipur ki thorom Sombung Community Hall da pangthokre thorom aduda Social Welfare Department ki Secretary Robert Khetrimayum IAS Social Welfare ki Director Anna Arambam IAS Imphal East District ki DC Dr. Nevedita Lairen Lakpam IAS na singbana saruk yaki thorom aduda angang singda sanapot ki Kuthang dagi mahi tambada sinaba polam sing abadi masi oiba chinjak Takpa stol sing hangki saruk yaki basingna imagi mingda upambisu thaki thoronga mai lenna ana arambabna phongdok kibada thorom asit mipung khudima masamo fana thamnana ba pandam thamduna angang sing masa phanana ba nupi singi phangpham thokpa hak sing phanghanana ba hotnabani anganwadi asi lairik tambagi saruk yaudaba pijap pithak pham khak oina uribasi hena Phagadhansi haiki thoronga mari leinana Robert Khetrimayumda phongdokibada chaukhatpa haibasi laibak amada leiriba state amada leiriba mifung khudingmak chaukhatpa mathau tai pikliba angangsinggi maru oina hek pokpadagi chahi taruk phawbagi angangsingdagi sembiba mathau tai hairiba angangsing asi mapa mamana sembagi mathakta anganwari nasu asowa thodang lauri ICDS ki anganwari worker dagi haurga CDPO singna lauriba thodang yamna chawi hojik lauriba thodang asidagi hena thwai yakshanna hena kanaba pinanaba hotnaminasi haiki Salander production na puthokadaba Mona Lisa yengkokpam iba ima
amadi Kuku Salamna direction piba nungsi lanpa haina mithonba Manipur feature film gi yaifa thoni thorom ngasi major kula leiba Manipur Fresh Club ta pangthokre thorom aduda we care skill solution gi managing director Wangkhairakpam Sriman Film Forum Manipur gi secretary Kangjam Ronald Maitei Falcon Aviation and Hospitality Institute ke managing director Rajkumari Nisana Lion Jewelry ki proprietor Sijak Guru Mayum Biju Amadi Amit Shah Youth Brigade Manipur ki vice president Waikom Lapsana athoy Mithunglen Singh oina saruk yaki yai pathoni gi thorom aduga mari leinana puthokadawriba film adugi director Kuku Salam no phongdorokpada handak nauna puthokadawriba film Nungsi Lanfa hairo film asida mahaki oinadi ahanba Manipuri feature film oina puthokadawriba film amani film asina miyam da piriba maru oiba paujeldi pakhang laisa anina Nungsinabada thengnariba awabasing yauna matau karamna nungsinajariba makhoi anina nungsi pantung yawminnarakkhibage haibada film asida sengna yauri adum oinamak lamdam asida leiba inkhalakliba pakhang leisha kayana nungsi lambida chatpada thengnaba khudong thiba kaya adu film asi yengbiraba matungda khangani hainasu phongdokhi Manipur bu ningkha tamnanaba hotnabada British ki mayokta lanthengnabada achoba thodang lowkhiba General Longjam Roma Singh ningsing thorom asi Kaishamthong Longjam Lairakta leiba General asigi sangai da pangthokre General Longjam Roma Singh Memorial Trust na sinduna pangthokhiba thorom aduda former minister Langphok Lakpam Jayanta Kumar General Longjam Roma Singh Memorial Trust ki president Longjam Joy Chandra Manipur University of Culture ki vice chancellor Professor Paunam Gunindro amadi writer achoba yumnamna athoiba mithunglen sing oina saruk yakhibaga loinana laikhidraba General Longjam Roma gi photo da laisu katna ikai khumnabasu utkhi thorom aduga mari leinana former minister Langphok Lakpam Jayanta Kumar na phongthorakpada lamdam asigi miyamna General Longjam Roma hargadi pauna brajawasi gi oza harga khangnarami adum oinamak General Longjam Roma na lamdam asigi damak lobiraba thodang kaya adu ngasigi inkhalakliba naharol singda mayek chengna khanghanba mathau tai matam amada Manipur ningthau panba leibak ama oibutnatana ningkha tamba leibak ama oina leirami adu British na Manipur loksinduna makhoi gi makhada chahi kaya palamba adu pamlak tabadagi British ki mayokta sokna khiba landa Manipur levy gi team da achoba thodang loduna Lanthengnakiba Lanbi Amani Loinana Thangta gi lamda haithoi singthoiraba General Longjam Romabu Aikoina Kaidonungda Kauthokpa Fate Mahaki Matuna Maringjel Amadi Mahakna Loramba Thodang Adu Tungi Mirulna Ningsingduna Laihonanaba Hotnabada Trust Asina Loriba Thodang Asi Yamna Chawi Hainasu Phongdokhi The highly remarkable workers in Ashida Atien Pangsi, Ashipan Pangtoi, so Hamba the Waliba, General Longjam Roma, Matushi Yauba. Then Mayama Kanade and the Meno exposed on the because of South Pangte. They turn from Baba. Malemda Manipurbu Masakta Kibaming Lerabat Theatre artist kya puthokpada maming leiramlaba Aryan Theatre asibu matamga chunaba mawongda semgatuna theatre asibu amughana yang launa hinghanba mathok tare haina Aryan Theatre gi president A Syam Krishnana phongdokre wafam singasi Imphal West District ki wahangum lekai da leiba yumjau lairambigi laibungda pangthokpa Aryan Theatre lingkhat khibagi sahi marfudra suba kumon palan thoromda phongdokhibani thorom aduda Indian Council for Cultural Relations ki Zonal Director Munish Ningthaujam Art and Culture Department ki Joint Director G Dharmadas yauna theater ki lamda maming leiraba mioi kayana saruk yaki thorom aduda laikhidraba artist singi wafamda laikatuna ikai khumnaba utki thorom aduda Syam Krishnana makhataraduna state asigi tongan ba lamda leiriba artist singna khunai asibu ahongba purakpa amadi malemda lamdam asibu masak takpada lawriba thodang ase mipung khudingmakna khangpham thoi
आर्यन थिएटर न हौकिब चही मरिफुद्रागी सांगलब खोंचत असिदा लमदम असिगी थिएटर बु योखतननब होतनबदा लौखिबा थौदांग असिदी तपना तपना मिरायरकपगी ममी अमा ताबा असि नुआइते मरु ओइना थिएटर असिदा मतम अमदा मियामना थमलंब थाजब कया अदु ngasidi mami sambagi mami ama uriba asi afaba nate maram asina haurakliba artist amadi lenga ki mari leinaba singa theater center asibu hingatnanaba amatta oina thabak tawbugi tangai fadaba adu lakle haiki 자식 그러나 지인들도 뭐 하는지 오피스 오는지 밥먹을 있잖아. 민원대 와야 어떻게 오피스가 있는 거지. 아들 가는 자가 나시부터 나시부터 지금도 보면 지금도 뽑으라고 해. 아들 그냥 무슨 자라보다 아티스트지 헥터 폴리틱스 나티 에 벌써다 이거 양문 씨가 아사한다 이거 각 간케가 세션 뭐 ngasi nang thil punga ba minute ni funga taw matam da sendra da leiba ibudau sendra ning tho laikon da seva forward thorom pangthokre Sri AK Sinha Principal Secretary Chairman LDA na athoi lengbirak pa amadi Sri ngangom sanajaw maitei na akhanna ba lengbirak mithunglen oina Sendra Youth Club ki member sing Sendra gi Praja Singh Loktak Lake Tourism Development Cooperative Society Limited ki member sing amadi Redland Mitra Singh Punna Saruk Yaduna Pangthokiba Khanani Nabagi Thoram Aduda Seva Farwa Asi Lebak Nungsibagi Seva Tawbagi Chaukhatpa Loinana Chauthok Changai Oiraba Chatnabi Bungak Senduna Tungkoina Thamnaba Thaudang Lominanaba Saruk Yaminanabagi Maramda Wakal Taminaki Loktak Khongban da Phumdi Singh Matam Koina Phumjindana Laibana Ising Pumlakpa Hi Honbang Hamlaktaba Laina Kya Sandorokpa Asigi Yengbiraga Sengdokpinaba Sanabung Laikai Pukri Anganwadi Sang Angang Singi Chanapam Praja Singi Community Hall Tourist Singna Pothananaba Loktak Khongban Saba Sang Masa Sing Asina Singba Awatpa Sing Sengdokpinaba Wakatki Sri AK Sinhana LDA Sendra Praja Singi Awaba Kudong Sadab Sing Athu Matamda Tabak Oina Paikatlagani Fongdoki Maming Chatlaba Miyamna Pamnaba Lam Koinafam Oiriba Sendrada Lam Tu Sengdokpagi Thoram Su Pangthoki Hairangoi Amadi Uhai Pambi Kayasu Ibudau Sendra Ningtho Laibungda Thaki Loktak Imabu Matam Koina Mahusagi Kal Kaihandana Thamnaba Ngak Senba Sausek Yokhatnaba Thodang Logani Haina Saruk Yakraba Kuding Magna Wasak Minaki Tungda Sendradagi Fuala Pauwa Isingi Lambida Zatok Chasin Haudoki District Malaria Officer Bishnupur Gimitjang Makada United Development Club Ngaikong Kulen Ngaikong Sifai Amadi Ngasrupopi Amadi District Malaria Office Bishnupur ga Kusamnana Sinduna Bishnupur District ki Manung Sanba Ngaikong Kulen Amadi Ngaikong Sifai da ngasi Maiku Kapthokre Loinana Ulaso Club Ngaikong Sifai gi Sanglenda Kankal Hidak Lupthokpagi Thorom Amasu Pangtokre United Development Committee gi Secretary Organization Takhelambam Gogona Fondorpada Manipur gi Tongan Tongan Mafam Singda Dengue gi case Hengalakpa Amadi Ngaikong Sifai Mamang Lekai da Dengue positive Oirakpa Yorokpadagi Searching Thorang Lokat Poina Thorom Asi Pangthokpani Haikip Thorom Duda Ngaikong Kulen Amadi Ngaikong Sifai gi Kankal Samriga Yankai Hena Kang Hidak Lupki Hari Lomi Singna Kharip Amadi Rabi Crop Sing Mafam Matamgi Oiba Pothok Marangkaina Pothok Nanaba Hotnabada Ishingi Awatpakaya Mayok Naduna Lairamba Kumbi Esigi Manungda Leiba Usan Lokmangi Hautak Lokol da Isingi Awabakaya Lairamba Singdagi Karada Oirwasu Kok Nanaba Lomi Miamgi Khanbiduna Agricultural Director Salam Peterna Tubewell Hutpirakpada Sangai Land Organic Farmer Producer Company Limited ki Chairman KS Samu Sabana Apenba Wapam Kya Pongdrokli Tubewell Hutpagi Thabak Paikhalak Liba Asigi Matangda Sangai Land Organic Farmer Producer Company Limited ki Chairman KS Samu Sabana Hai Kumbi Municipal Council ki Ward Number 2 Kumbi Setupur ki Usan Lokmangi Hoktak Amadi Masigi Akoibagi Lokham Singda Mai Pangna Ising Piribadi Lomi Singna double cropping Tauba
मतम की मना मसिंग पान मायरेन खोंगबोट थबी कोबीना सिंह थाबद यामना वाना इसिंग फंगदबगे अवाबा थेंगनरबा खुदिंगमक सिंग कोकननबा एग्रीकल्चर डायरेक्टर सलाम पेटर दा हाइजरुबदा लौमी मियामगिदमक थबक्तो ओइना पांथोकपिरकपा असिगिदमक लौमी मियामगी महूत सिंदुना अपेन वफम फोंदोरखिबगा लोइनाना मखाताना लौमी मियामगी थबक थोरम सिंग मतम सांगना तौबा ngamba ओइरसनो हाइखि All Manipur Association of Deaf and Mute na Sinduna ngasi pangthokadaba International Day of Sign Language ki Term Association adugi President Rohan Philem na Mithunglen Singhi invitation ningtina term dabadagi thorum kaigadrom le President gi diet yaudaba man bathong adubu makhoi gi right matpagumbani haiduna ngangthokpa ngambagi pangal leitraba amadi taba ngambagi thauna leitraba mioi singna thamoi shokna penakhidre mamai thangda lenga ki social welfare department amadi state commission for person with disabilities ki officials sing invitation phangdragasu makhoi gi damakta laktuna wari chanraba matungda thorom pangthokre mana tadraba amadi marol thoktraba mioi sing damakta makhoi bu poning thogat nanaba amadi miyoiba amagi chap chaba right singbu mapung fana phanghananabagi damakta malayam gi mapung khudingda ngasi International Day of Sign Language ki thorom pangthoknari loinana thorom asi All Manipur Association of Deaf and Mute na No Human Rights Without Sign Language Rights haiba hiramda Imphal gi Major Khulda leiba Manipur Press Club ki Loktak Hall da lamdam asigi mapam kayadagi lakpa mana tadraba amadi marol thoktraba miyoi kayana saruk yaduna ngasi ayuk pung 13 dagi hogadaba thorom adu association adugi president Rohan Philem na mangjona Mithunglen Singhi invitation ningthina tarom dabana invitation namdaba Manipur gi governor social welfare ki director yauna official kaya hapjinduna thorom pangthoknanaba sem sarambani thorom hogadaba matamdagi ka hena thengtharakpadagi paumishingna hanglubada Mithunglen Singh amatta laktabadagini haiba khanglaktuna pau phaunanaba matamda masa khangdana invitation da hapsin ba oiramki thong adugi matangda wari sarubada association ki president Rohan Philem na diet lauragani haiduna sinkiba invitation ki thabak adu mapung fana toramdre haiba khangnarakki madugi matung permission yauna lenga ki mari leinaba official sing da su pau phauna duna thorom di pangthokhi ai voice mo gi right nei mo gi sign language nei mo gi adugu bagi right ki makhal amasda hadi atau pami mana misat amana ai toge hara kana thudak ta mama sabak su yaudana hai babang su okoi moina yare hai banu ki kasi program sinja bane aduga moina habira di o ya je ko train okoi matam nai je mo khaja ho je ko train ai bata ra gadi okoi ju khara thang ho midana okoi rai ki to den ko da chin shi okoi pithibida mi million ka ko ni sign language million kya ko sign language ko ni chale sign language na expression je ko ni थाबकी दंता 5% जॉब शुरू तौरे अदगी 4% जॉब शुरू तौरे अदगी हायर एजुकेशन तौरे ngarang namidang super nong kan subadagi Kolkata gi mafam kaya da ising thumjin khre nong ga mari leina ba thodok sing da mioi ni fan sirei mi sikhi mafam sing adodi Benyat Pukur Kalikapur Netaji Nagar Gariaghat Iqbalpur Behla amasung Haridepurni hairi mafam sing asi Kolkata gi mayai thangba amasung kha thangba sarukta leibani laikhidraba sing manungda ahumdi main sing badagi sikhibani hairi Kolkata airport gi flight service da kaiba thoki flight hunithoi cancel tauki aduga nipunithoi na matam thengthaki sing thumjin badagi traffic amasung metro service sing su akaiba thoki akutpa pham sing dadi yum kaya da ising changki school kaya Suti thadokre Kolkata city gi ka thangba masung nopok thangba saruktana nong chubugi chang hen ki Kolkata Municipal Corporation piba data gi matung inna garia kamdhahari gi da millimeter chahumga kunthani thoi yona nong chuki Jodhpur fakta millimeter chaniga marfumanga Kalighatana
चनीगा मरफू यौना नोंग चुखी हरी सही ओइना खनब नोंगलै नुंसित चाइना की खा थंग सरुक लैबा सिटी सिंगदा हमजिल्लक्तुना मियामना खुदोंग चादब कया मायोकनख्रे मियोय अहुम लैखिद्रे मियोय कया साफगदब मफम सिंगदा पुथोख्रे हांगकांग की ऑब्जर्वेटरी ना हाइकिबदा सुपर टाइफून रोगासा असि पुंग किलोमीटर चानीगा कुंथ्रा यांगना सित्तुना हमजिल्लक्खिबनी साउथर्न चाइना की इकोनॉमी पावर हाउस ओइरिबा ग्वांगडोंग प्रोविंस की समुद्र खोंगबाल लोमदा हमजिन खरगनी चाइना की नेशनल मेट्रोलॉजिकल सेंटर ना मांगजौना फोंदोखिबदा हयेंग सेप्टेम्बर 19 शेंजन सिटी अमसुंग यूएन काउंटी की मरक्ता नोंग सुगनी हरी सानबगी पाउ District Sports Association Kakting Sinduna Association Asi Playground Chatteriba 21st KK Memorial First Division Football League 2025-26 K Kasi Shanakiba Matchda Aifa Irengbana Ia Kaksingbu Panjal Mapal Amada Maitiba Pikre Aifa Irengban ki Panjal Singh Adu jersey number 15 Francisna minute Ani Kontrapan Amadi Niputaret jersey number 3 Hemantana minute Taranitoy jersey number 8 अमरजीत मिनट निफुमंगा जर्सी नंबर 14 रेनेदी मिनट यांखैतरे जर्सी नंबर 7 जॉनसन मिनट हुमद्रा हुमदोय अमदी मरफुद्रा अदुगा जर्सी नंबर 23 मनीथोयना मिनट मरफुमापन चतपर चनखिबनी यागे अमतंगारब पांजल अदुना जर्सी नंबर 9 फेरिशना मिनट मरफुमा चतपर चनखिबनी District Kang Association Jiribam na Sinduna Mamang Tha August ki tang kundagi hona Jiribam ki Bapparada Laiba Lamland Community Hall kam Kang Sangda Jiribam Kasar amadi Hailakandagi Kangkut Kumatoina Saruk Yaduna Sanariba Taramanga Subalet R. Lalasana Memorial Mix Kang Tournament 2025 Kingasi Sanakiba Ahanba Semi-Final Match da Yaul Club B Champanagar na LEC Babupara Ebu Panjal Taramathu Mapal da Maitiba Piduna Yaul Club B Bu Champanagar final sangkre hayeng ani suba semi final match nungthil pung amataba matamda YLC a dibong kunoga SAYC sorok atingbi ega sanagani aroibada maroyo paw amuhanna RMC Dr. Furabagi Mayokta wakat khongjang sangsin kre Tarasuba Ayurveda De Thoram Pangthokre Aryan Theater Ge Barpudrak Suba Kumon Palan Thoram Pangthokre Loinana Kolkata da Nong Kan Subadagi Ising Isau Thoktuna Miyoi Nipan Sire Ngasigdamakta Paudam Pizaba Matang Asida Lusinjare Mejang Tabiriba Kwai Puno Apu Amukahanna Krumjari